इरमदम मणिपुर असी पिक्चरबसु हिरम खुदिंगदा हैथोई सिंथोइबा मालेमगी लेबाक कयागा सांगदमनबदा पजेंग फिरालगी मपु ओइदुना तलैरब लमदमनी लैशम लोंदगी सागोनदुना लाक्लबा फजरब चटनबी वाहनथोक कयाना योमलब फिजेट मिटफम होंगमंगमद्रब खुद साहिबगी पोथोक कयाना इरमदम असिबु मालेमना सखंगनबीरी येलहुमी मिटैसिंगना खुंदाबा चही लिसिंग कयागी पुवारी लैजब मणिपुरगी येलहु मसानासिंग नाट चटनबीसिंग अमदी कला संस्कृतिगा मरी लैनब हिरम कयाना मणिपुरबु मालेमदा सक्ताकपदा चाउरब थौदांग लौरी हाइबसी पुमनमकना खंगनरब वाफमनी मिटैसिंगना हौदोखिबा सगोल कांगजै ngasiदी मालेमगी फंपाकता पोलो हाइना मियामना पामना सानरी कनागुंबसिंगना इराई लाइना मतौ तमंगमद्रबा अकुप्पा अमदी अरूब लौ कयाना योमसिंदुना सेमलबा मिटैसिंगी मुक्ना अमदी थांगता ngasisu मालेमदा फाउरी मिटैसिंग पिक्चरब फुरुप ओइरबसु अमदी मणिपुर अपिकप लमदम अमा ओइरबसु आइखोइगी इपा इपुसिंगना थंबिरंबा ममल यामलब खुदोल कयाना ngasisu आइखोइना मालेमगी ममांगदा चाउथोकचब फंगजरी आइखोइगी इरमदम मणिपुर असि हिरम खुदिंगदा हैथोइ सिंथोइरबा फुरुप कयाना पुनसिंदुना खुंदाब लमदमनी सा लांदा थौना फबा यक्नबबु यामना लाइना माइथिबा पीबा ngamba खुलाइगी हौरकफम सरित सराता लंबा लैतबमदी मालेमगी अतोप मफमदा फंगद्रबा पिक्तक तौबा खुनाम चेटपा मपांगन कनबा मणिपुरी सगोलगिसु हौरकफम ओइरिबनी आकाशवाणी इम्फालगी पाउ कांगबुना अखन्नना संदोकचब थौरमगी ngasiगी तांकक असिदा पुदुना लाक्चरी मैतैगी लानगी खुलाई आरामबाई आरामबाई हाइबा वाही असि अराब पाइबा हाइरिबा वाही अनिसिना पुनसिंदुना ओइखिबा अराब पाइ हाइबदगी खोंथोक खरा थैथरक्तुना आरामबाई हाइरखिबनी हाइदुना अखंग अहिसिंगना फोंदोकपिरम्मी मैतैगी सगोल लानमिगा थादोकनबा याद्रबा आरामबाई खुलाई असि इरमदम असिदा यामना ngallingaiदगी सिजनरक्ले हाइना थाजनरी खुलाई असि निंगथौ पुनसिबगी मतमदगी सिजनरमबगी वाफम मैदिंगु निंगथौ खोंबगी मतम अमदी मैदिंगु खुंजाउबना पानबा मतमदसु सिजनरमबगी वाफम लैरी अदुगा इनिंगथौ पामहैबगी मतमददी आरामबाई खुलाई असि यामना तोइना सिजनखिबगी वाफम पुवारीगी थौदोक कयाना मयक सेंगना फोंदोकली माइहौरोलदगी लेबाक निंगथौना चटनरोल ngakna वायल थौदा थौरमदा मागी सागैगी अमदी खुद साहिबगी मतुंग इन्ना लैशम लैंगाक लंबगी मरमदा ईदुना थंबिरंबा मसिल पुयादा आरामबाईगी मतांगदा असुमना थंबिरम्मी नांदैबगी सिंथादी नाथंग तिंगबा इरोई मौना चंगबगी मखै पुगली थारी तेंदोंग आरामबाई उतोंग सनम हौजोंग सुंग खुग्रांग फक्ता असि नांदैबदा थागनी खुदहैबगी सिंथादी लिरुंग इटपा तेना चनबा आरामबाई मखोक पानबा तेनखोक पानबा आरामबाई तेन चनबा तोंजै उतोंग इकपा खुदहैबदा थागनी मसिना ताक्लिबदी आरामबाई खुलाई असि मैहुरोलदगी सिनफम नाइना सादुना लैबाकि सालांदा सिजनरक्ले अमदी मैतैगी सगोल लानमिना सिजनबदा यामना पक्नबा लानगी खुलाई अमनी हाइबसु ताक्ली अंगनबा मतमदा मणिपुर अमदी युमथंगनबा अवा लैबाक अनिसि यामना तोइना लान सोकनबदा सगोल लानमिना आरामबाई खुलाई सिजनदुना लानगमलकपगी वाफम थेंखांग कयादा मुनाइदना इरमदमगी पुवारीदा लेंगदना लैरी असिदसु नतना मैतै सगोल लानमिना तुंग हंदुना सेनख्रबदी आरामबाई लंगलकलनी हाइना येक्नबसिंगना मिपाई थबाइदुना लानिंग हनखिबगी वाफम चिंथांग वारी ओइना लैरी अतोप्पा मसा मसु सै थांगबदा हौजिक फावबा सिजनरिबा वाफम अमना अवा मित्यंग येंगनु हाइबा असिनी वाफम असिगी नुंगी ओइबा वारोलदी मैतैगी आरामबाई खुलाई असि अवा लानमिसिंगना यामना कीबा खंगहौदना मथकलोमदगी हेक्ता पाइरकपा अमदी उतोन वातोनदगी पाइथरकपा असिना कीबदगी चुमना चटपदा ममाइदु मथकलोमदा येंखतुना चटपगी मवोंग अदुबु हौजिक फावबा अइखोइगी अहल लमनसिंगना मसा मसुसिंगना थक्ता तोइना येंखतपबु अवा मित्यंग तौगनु हाइना हाइनरिबनी आरामबाई खुलाई असिबु अइखोइगी मतमदुगी सगोल लानमिसिंगना येक्नबदा लांदाबदा लानजेनबदा लान थैबदा अमसुंग लान हंदोकपदा निंगमांग येट ओइ अमसुंग लैरिबा माइकै पुमनमक्ता फिबमगी मतुंग इन्ना सिजनै अंगनबा मतमदा नोंमै थोरक्त्रिङै अमसुंग मणिपुरदा नोंमै मसिंग यामना लैत्रिङैदा मरु ओइबा लानगी खुलाइदी आरामबाई अमसुंग थांगता असिना मरु ओइबा ओइरम्मी आरामबाई असि चुमना लैमाइदा लेपलगा नत्रगा चेलगा हुनबबुदी सगोल थौना सगोल मथक्तगी हुनबना साफु कनबा मसुंग खुदोंग चाबसु हेली मैतैगी सगोल लानमिगी थवाई ओइरिबा
Arambai khulai asi sagol lanmi amana magi sagoldugi nak yetta sawungi khaw Arambai tendung ani yanduna maduda Arambai yankai gi changda haptuna punarami matamaduda ningthina sem saraba mayak kallaba huna Arambai gi machinda taiduna punarami Arambai gi machinduna yeknabagi hakchangda khajiktang thengduna ibu thoklabadi hu aduna maram oiduna sibagi sangsu wang e Arambai gi machinduna thumna sapu kanna pandrabasu khajiktang ibu thokrabadi hekta sibanina yeknabasingna maitai gi Arambai bu yamna kinarami maitai lanmi singna lan tasinba madi yeknababu phananaba hatnanaba taksinba matamda Arambai bu manglomda langduna sijanai aduga yeknabana takthorakpa natraga tunglomda lanjelakpa matamda manglomda sagol thawna tunglomda Arambai hunduna yeknabana tansilakpabu mayoknai ngakthok Arambai asi lanmi amana amuktada manga taruk pairaga kurhun amuktada langbasu yai aduga Arambai amana chaurakna phut chani yankhaidagi chahum phawba haibadi yard chama sana langmangam Arambai shaba amadi karamna sisinabagi haibagi matangda All Manipur Arambai Association gi Honorary Secretary amasung Arambai takpi tamibada achaubu thodang lauriba Maisnam Khelendrona Akasbani Imphal gi pau kangbuda asumna phongdokli Kulai si yot ki machin tumba longjin natraga tajin gumba amagi mathak thangba sarukta asangba wahung matu natraga langja matu tara daina trainthoi phawuna yomsinduna savani koine yomsilaba matu singduna utunguma ahowa ma seme haiba utung aduda satok sajin yaba ayitba wachet amana tingjali haiba wachet si kutpai phamoina matudagi sorangni enchi mari manga hengalhali hengalliba wachetugi matonda khusa natraga khujengda lawnaba thangji tarba langi akoiba ma pali langba matamdadi wachet ka matuga punna dum paisale aduga matu paisliba khusa du thadolaga Arambai na langning maikei da langba yai khutta wachetu paihuduna dum lehogani ada punna langma matamdadi sai sinade khulai si fajana hairaba lanmi amana machin yedoi charaba hogdok hogjin jaraba khongjel yamna yangaba Maitai sawan palaba Maitai sagolami mathakta hain humna tawning ba tawna khoi langba yai masida Maitai sagola sigi khunam chesebasina amka su hena khudong jali de sagoli samangda saningda na yet oida pathadun naptuna Arambai si langba yai lan changba akhoina lan jangba adagi lan handorakpa ni makta khulai si khudong yam chahali adagi akhoina lani matamdadi hu taiduna mathau sangbana Akchangna kajitang panbada khetpada thoklabadi midu si haibse aikhogi langi puwarina khudamoida dum leirabani Sagolgi samangda saningda nak oyetta pakthaduna naptuna Arambai langba yai yamna khudong chadraba chiraklaba natraga athu akai landabada luraklaba tanphamda maitai sagol lanmisingna yeknabana leiba maikai romda mahaki masadu sagolgi nakanda leitharaga matha amasung mabukki makhada Arambai khulai asi yeknabaromda langsilli yeknabasingnasu mi yaudaba yangna senba sagol oina khanduna ngakchanaduna leiringaida maitai lanmina sagolgi matha amasung mabuklomdagi Arambai khulai masing khangdana langsinduna yamna laina yeknababu masing yamna hatuna maithiba pibangam anganba matamda iramdam Manipur bulengak lammaning thosingna yamna maru oina sa langidamak sagol lanmising akhandana sembot sagat narami aduga Arambai khulai asisu Walhanba yadaba maru oiba khulai oina akhanna sinpham naina saduna sa langidamak paisinduna thamnarambagi wafam leiri Maidingu Garbaniwas pamhaibagi matamda Arambai khulaina yeknababu laina maithiba pikiba sahi taret khuntaktuna awagi makhada Manipurna leiba matamda Hira Chandrana Arambai gi matengna awagi lanbanaram khibamadi Maharaj Chandrakitina Jila Darbar gidamak yumthangnaba kasarda chatpa matamda Manipur gi sagol larmina thangta amadi nongmai pubagi mathakta sagol saban gi nak yatta Arambai tendong yanduna Arambai puduna chatpagi wafam aikhoina ningsingba yai aikhoigi sagol tongba lanmina Arambai khulai ase sisinabagi mawong amasung angakpa haithoi singthoibagi matangda British ke Sir James Johnstone na mahakki lairik Manipur and Naga Hills ta marik chumna iramba madi sangnai British ki aiba T.C. Hudson na mahakki The Meitei Sairiba lairik asida Manipur ke sagol tongba lanmi amadi Arambai khulai gi matangda saithaduna ibirambsu leiri Malem gi atopa mafamda phangdraba Arambai khulai asigi makhal khara pallabada ahanbada Langthak Arambai anisubada
wahong matu langja matu amadi ura matu sizinaduna matonda tajin longjin panba ningthorol marol kaya sizinaraklaba awana yamna kiba arambai makhal amadi Manipur ki aroi bining tambagi lal lising masanipan marputara mathoi Anglo Manipuri lanjau matamda akhanna mafam ani khakta mai pakna sizinaram laga British ki lengak lakhibadagi adumak mami shamkraba arambai pokhaibi ashini hairiba arambai pokhaibi asibu matamduda British landmi singna hand bomb haina khangnaki Shaukhulakpagi matung inna anauba malemgi khuchu khulai kaya thoraklaba madi malemgi atop mafam singa hauna chana mari phagalakpadagi ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯅꯨꯡꯁꯤꯔꯕ ꯑꯔꯥꯝꯕꯥꯏ ꯈꯨꯠꯂꯥꯏ ꯑꯁꯤꯁꯨ ꯇꯞꯅ ꯃꯃꯤ ꯁꯥꯝꯊꯔꯛꯈꯤ ꯃꯇꯝ ꯑꯃꯒꯤ ꯁꯥ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯏꯔꯩꯕꯥꯛꯀꯤ ꯉꯝꯈꯩ ꯀꯟꯕꯗ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯝꯕ ꯑꯔꯥꯝꯕꯥꯏ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯁꯒꯣꯜꯕꯨ ꯇꯨꯡꯑꯣꯏꯅꯗꯨꯅ ꯀꯥꯎꯊꯣꯛꯅꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯌꯣꯛꯈꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅ ꯊꯝꯕꯤꯔꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯔꯥꯝꯕꯥꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯅꯔꯦꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯈꯦꯂꯦꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ Malengi mapam atayda uwa phangdraba lamdam sigi ipa ipu singna khudol tawbiramlaba tanglaba langi mahesi malemda paksana khanunaba All Manipur Arambai Association na solisingani sungna manga dagi ngasi phawa thodang lawdan lagli adun tourism festival khudimakta and international polo khudimakta Arambai si exhibition mayam tawgre siga loina na khone Kolkata da chatna sagol Manipuri poni si khoi miti sagol si pudna Arambai gi Sanorising mayam puna Kolkata gi foilam da ground da khoina masi exhibition mayam tawgre aduna aikoina mayam da khangan bam thokpa tawham thokpa mayam sigi mayam da Arambai si leiri haiba Arambai si thaini ariba ipa ipu singna thambiramlaba yamna mamal jamlaba langi khulai mani haibase aikoina mayam da hojikti langi matamda sina natrabanina museum piece amoina lejaragasu aikogi sigi tanglo mahi si unanaba aikoina thodang logna dumdai simba mamal jamlaba aikoina mahi ase langi mahi ase aikoina mipum khudingmangna hojik sinadragasu masi khangba ma yam changi masi khangba ji akogi puwari hograba akogi puwari singji masa khangadorini aduna masibu aikoina amuhana langi khulawina sinabadi yaba natrabanina masi akoina mipum khudima khangnanaba aikoina school gi syllabus ta the government toan ba mong na kamain tok masi develop toksigi haibisisu ming changbam thuena khali masi aikoina thang ta dongna masi thang ta dongna aikoina sports discipline nama oina yelong ye masana ma oina aikoina thamdana toan ba competitive oiba masigi sports ki item ama oiragadi masi hena angang singda nauri bangang kina posi khangbasu helakani khulai sa aduga masi hena su my skill kamaina langni kamain tawni ma toan no skill singje aikoina mayam da puthokpada hena su hena khudong chagnen khale Manipur asi malemgi arib laibak sing manungda amani taranithoi suba sahi chadagi hauna laibak asida palam maningthau singna laingak lonamadi aiba chana kanglon chana pathap sing chana halamba phidam ningai oiraba mating leiba laibak ama oirammi tanglaba iramdamgi khulai kaya ngasigi mirolna masak maming phawba khangjilaktre matam amada iramdamgi laingakta sha landa khwaidagi maru oiramba Arambai khulai asibu manghandana yokhat minaduna tungi mirolna khangja ujahongnabagi damak aikhoi pumnamakna hotnaminaba matam oire matang asida Akashbani Imphal gi paukang munu puthokpa akhanaba thoram Meitei gi langi khulai Arambai loijare thorom asigi aiba Thokchom Jogendrajit news editor thoram puthokpa Gangte AD news lanthok sakhiba Ngangom Kiran